miyoiba akhoi punsida hingbagi amadi hingnanabagi chatleba lambi asida paisa asi hojikti yaudamamak sungya yaraktre maram asina tola taraba leita laire singi mafamdadi yam chauna awaba haibadu oiribani leita laire bana maram oirika hingbagi ranfamda nomagi chara tanduna imung mai mutanaba honarakpa matamda afang thavak tawduna hingliba singi mafamdadi amuksu paisa paiba ina kaira khullaba miyoi singi maraktagisu noknabiba hanthaba miyengda yengbiba miyoiba maselgi marakta khetnaba thambagi saktam kyasu utli adubu lairaba ina khunba anigi marakta khetnariba asina karin lairaba imungi miyoisu mini aduga ina kaira khullaba imungi miyoi singsu mini chap mani karisu khetnaba leite miyoiba maselgi marakta khetnaba thamba asigi wafamsi karin adubu masida khetnariba haiba asina lair ina khunba anigi wahi asi khakta oiribra aduga amaromda mi amagi profession khudim adu chap manana respect of umtoi masigi wafam asi video asida pallibagi maramdi hojiki matam asida lair ba imungi miyoi amana tawo thaba khodema asi achoba fom pairiba miyoi singi maraktagi khara makhaidi anumak hanthana khanbiba yengbiba kaya yauri samna pallabada mapu amana mahaki makha thana leiriba silmi singda sisinariba wahiyawata sing asini adubu profession khudima amato oina respect of umthoi haibasi tasingna achumba oiraba wafam amakhakne lomi oigera check suba yum sabami oigera mi amana tawriba thapa amabu hanthana thamgadabnate lomi leiramdrabadi nakhoi amadi aikhoi chara hendun sigani aduga check saba yum saba miyoi singsina nakhoi gi fajaraba arang araktana thallaba pura dalan gi yum ado saramdrabadi nakhoi labuk lam hangda soidanamak ahing jarek lamgani adubu masida hairiba mayam asi aina yamna khanglaba matung haibana chadi aduga miyoi khudimakna tawi haiba suna chadi aroibada thodam singlaba mitei YouTube channel asina mayambu ikokno na khoiramjar